इसादो बोर्डिंगदगी लौरमद्रबदे ngasisu hinglamba yabane chahi asigi me ahumdagi thoglakhiba irang asina maram oidaga mayum makai thadokre haiba nungaitaba pau khanglaba matung icha nupada mama boxing na khabai soida yum manoba sare nungai na leiradabani haina pau pikhe haukhiba August 18 nongmanini leiminagi haina boarding dagi loba chalubane adubu icha do haraumandana heart attack tawbadagi laikhedre mahakna khaurangna yangingliba yum anauba dusu ujaba phangkhidre icha do boarding dagi lauramdrabade ngasisu hinglamba yabani haina laikhedraba ngang asugi apokpa atom tezmani na ningamdara phongdorakle Imphal East District ki manungsana leiba ikaudage atom tezmane migi bus winger na chingba thauduna yum puramme migi gari thauduna leiraga de masa sing thakpa ngamlaroi khanglakpadage lupa lakh amaga lising kun puraga auto ama leiraga yum puduna lakhe pusiluba senpham sing singdokpa loiduna sel khara tungsinjaba ngamlakpa matung masagi anabana Guwahati da layeng basatke mahakna layeng ba halakpa numit me ahum asida mahaki mayumsu mai thadokre haiba pau taduna numit adumakta da lanjena duna Kangla sangom sangda leiba mahaki loina bigi mayumda leikhe numit khara mafam aduda leiramlaba matung khundrakpamda leiriba Naurem Bihari College ta hangliba relief camp da leikhe handakta laingakna Sajiwa Central Jail ge nongchup thangba sarukta sariba temporary shelter home asida ka ama phangbadage masa singduga nongmanini leiminage haiduna boarding dagi lowba chalubada haraubana thumatlaba macha nupa adu wantharakpadagi laikhanaba ngamdana leikhidabane tes maniga khanana wari sabada mahakna pongna phamda hai mahaki leikhidraba macha nupa atom nganba irang asi thoktringaidage Chingarel Tezpur da leiba Success School da class 8 tamduna school asigi boarding da leirakhe mahaki makhada macha nupi ama lei me ahumda mahaki mayum mai thakre haiba pau tabada macha nupa aduki matikapkhe mahakna yum mai thakre haiba se thajadabadage mama boxing da amuk phone tawraklaga hangkhe numit adu mahak Guwahati da layeng bachaluraga numidang pung 3:30 rom tabada Imphal da thungkhe numit adu da kuki sing na maitai singi yum mai thaba haurakpadage mahaki loina bi amasung masanupi su lanjena duna Kangla sangom sangda leiba mapam da leikhe numit kharani mapam asida leiraba matung khundrakpam da leiba Naurem Bihari College ke relief camp da leikhe mahaki machanupi adu mapam adugi manak nakpada leiba school amada ming chanduna school kahankhe adubu khabai soigi Sajiwa Central Jail ge nongchup thangba sarukta sariba temporary shelter home asida ka ama phanglagani haiba pau phangbadage machanupi su school sing pau phawhallaga mabungna thamliba Success School asida tamhallaba matung mahaksu boarding da lehenkhe tezmani na makhata na hai mahaki leikhidrba machanupa aduga adum phone da tatna pau phaunai Naurem Bihari College ki relief camp da leiringai matamdasu boarding dagi laururaga leiminaba yaukre madugi matung mama boxing ga phone da wari sanabada khara harau janaba haiduna khabai soida leiriba temporary shelter home ge ka phangba ase mahaki anauba mayum ama sari haina haikhiba lei haukiba August 18 temporary shelter home da hongjinaba thaurang taunabadage mahaki loinabida potsai loishin halamlaga mahakna machanupa amasung machanupi adu school gi ozada hainaraga nongmanini leiminarugi haibada yarakpadagi lowba chatke lowba lakani haiba pau tabadage machanupa amasung machanupi ani adu harauna punna school gate mamangda leminaraga leiramkhe makhoi ahum school gi ngaifamda ngahak phaminaraba matung ozada chatlagi hairammo haibada machanupa aduna harau harauna ozagi manakta sangkhibaga minute ama fadana khangauduna wantharakhe khudakta Sawambung Primary Health Center da pukhatuna layeng chathakhe adubu refer tawrakpadage Raj Medicity da pukhatuna laikanaba ngamdana numit adumakta da laikhidabane mahaki laikhidraba machanupa ase chahi ahum lomgi mamangdasu sanaruraga mayumda chelaga lakpada wantharakpagi thokdok ama laikhe adubu doctor da puraga yengbada heart ki problem kari mata leite sanarubage wamandana tawbani hairakhiba lei adubu handaki anirak suba oina wantharakpa ase de doctor na heart attack ni haina confirm tawwe mahaki machanupa na yuman oba sare haibadu yengningmanbage langtaknaba ka hena harauba aduna heart attack tawba oigani khalle sel khitang tungsinba ngamlaktuna sa pharakpa matam asida tungsinba sel adusu yauna yummai thadok pikhiba adu da yaukre asukwana leiringai matam asida mahaki machanupa su leikhidre thamoida maichak ama kanna chaklaga leiringai asida maichak ama amuk chaklare isado nungsibanina numit kharadang leiminagi haiduna boarding dagi lowba chalubane
ꯂꯧꯕ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯏꯆꯥꯗꯣ ꯍꯧꯖꯤꯛꯁꯨ ꯁꯣꯏꯗꯅ ꯍꯤꯡꯂꯝꯒꯅꯤ ꯃꯍꯥꯛꯅ ꯈꯧꯔꯥꯡꯅ ꯌꯦꯡꯅꯤꯡꯂꯤꯕ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯕ ꯇꯦꯖꯃꯅꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ